Online Manipur YouTube channel doing video mayam pum nong pu amukan taram noksari ahan badiam na maru iba pau am update thamjake Lanjennakhraba meeoi amagi mantripukhrida leiba yumdagi NAB Na Maru KG lising ahumga samga nifuga mari fare Manipur da hojik thokliba furup ki irang asina maram oiraga mayum thaduktuna Lanjennakhraba meeoi amagi mantripukhrida leiba yumdagi Narcotic and Affairs of Border NAB Police Station ki team nangarang nungthin pung ahum rum taba matamda yamna popi pambi maru bora humdraga tare phagat pangamle pawasin hai Imphal East hangang police station na konba mantripukhri area da lonia da polam sing lok tuna thamle haiba paw ama ngarang nungthin pung ama khairum taba matamda phangki paw adugi matungin na NAB police station ki team red chathabada mantripukhri 80 line da leiba pawngam khongsai apokpa songkhonglet khongsai kauba meeoi amagi yumda popi maru bora humdraga tare punna kilogram lising ahumga samga nifuga mari paiduna lairamba thengnabadagi phagat pangam khibani Duga mathangi update asina peace committee long na rupa lakh mangarom ki potlam sing tengbang oina pikre Manipur da thokiba kanglup ki irang na maram oiraga sangjafam lawduna leirbe relief camp mari da ngasidi ahanba face ki oina peace committee lilong na rupa lakh mangarom ki potlam sing mateng pangkhre tengbang potlam sing pibagi mangoina na lilong da leiba darul ulum markas ta pangthoki pawgi mpham amada peace committee lilong ki vice chairman alhas riazuddin khan na hai handak iramdam asida ikhang khang hodana kanglup ki oiba thokaning deba thaudok ama thokiba asi yamna leibak thibani lilong kendra da leiba CSO sing club organization singi mihut sing local leaders singi mifam ama pangthok tuna irang asina maram oiraga awaba tarba relief camp sing da sangjafam lawduna leiba meeoi sing da mateng pangnabagi pandam da peace committee lilong asi sem kibani awaba tarba sing da mateng pigani taba da lilong da leiba yumthong kuding makna leiba leitaba thidana angam mateng pangbirapagi damak da thagat pa phongdokhi magna makhata na hai piklaba imalebak Manipur asi da khundaminariba asi purup kanglup khuding mak ichil inau ipai sangatani amana awaba taba da amada nungai taba phaunaribani adubu nungai taba kharana maram oiraga iramdam asida thokliba thokaning daba thaudok asi amuk hanna thoktanaba hotnaminasi nungai taba kaya leiraba su wakhal ima amatagi masani haiba wakhalonda wakhan phathamina duna tangdu leitaba nungsi sanaba amana amagi mateng pangna duna saukhatpa iramdam ama oihanbada amatu oina thaudang leiminasi haina alhas riazuddin khan na miyamda appeal tawraki panbe Imphal moirang amadi koktagi relief camp da sangjafam lawduna leiriba singi damakta pisel na tengbang oina seng hawai mangal thum kangtak sini chamana angangi sangom nestogen biscuit chips sapon serf hangam thau amadi phakna singbu polam sing piki video sing bibagi damakta mayam pumnam po mukha na thachari anob update ki damakta channel nasibu nuksibidana subscribe to biramu thank you